Manipur gi irang asida India lengang na lawriba thodang asibu yaningdaba phongdoktuna lakliba tangkon thama thoida chatkadawriba khongchat asida Meeyamna Sintha Leptuna Sharuk Yabiyu haina Cocomi na khangalakli lamfel da laiba Cocomi gi office da pangthokpa pawgi mifam amada committee asigi nauna khallaba convener YK na hai Manipur gi irang asida India lengak na chathariba khujin thorang asigi mayokta chatkadawriba khongchat asi lakliba tangkon thama thoige yuki pung Taramathoi tabada thangmaibanda leiba thau ground dagi khongsan ba hauraga khuman lampakta panthungpham oigani numit asida Meeyamna Sintha Leptuna Sharuk Yabiyu haina mahangna haiki YK na makhata na hai Chin kuki narco terrorist singbu India lengakna su agreement tawduna ingchikna leiramba lamdam asigi yelhomi singda aki akhang piba yekhai thingaiba tatana nanghanba amadi Irang kaya thokhanaba silaga lakli kumjale singani kulhumdogi megi tarik ahumdagi haurakhiba lan asigi mamangda lamdamasi tangdu leitana lenamkhi adubu irang asina maram oiraga ngasidi kangkhong chaibagi phibam amada leiri masida India lengangna lan asibu loishina bahotnabagi mahut chain kuki narco terrorist sing sizinaraga lamdam asibu thugainaba landa hali India lengaki khujin thorangna kanglu furup maselgi marakta nungainadabagi machak ama oihale athuba matamda India lengakna lawriba thodang asi lephanba mathautai madugi damak apunbagi oiba kholau ama Laumina haibasi tangai fadaba ama oirakli chain kuki narco terrorist sing muthatnaba India lenga ki mathakta kanba khongjang ama changsinba mathau tarakpadagi miyamgi oiba khongchat asi chatkadabani Manipur gi irang asida India lengakna lawriba thodang khudakta lepu haiba miyamgi kholawga loinana chatkadawriba khongchat asida kanglu furup khaidana punna saruk yaminasi khongchat asi mai paknaba numit asida Meeyamna nomagi Sintha Yabiyu haina YK na appeal tawrakhi India government chin kuki narco terrorist sizinnarakanda mitam miyamda landari basi udaktagi lepkadabani sigumba crisis asina maram orakanda mayum makai da leifam leitadana leiriba IDB singa se magi maramdamda athuba matamda halanaba government lokatpom thokpa makoigi oiba thogai singa do lokot pigadabani ekoi miyam gi oiba chatliba lambi se free movement lehelakanda highway singa sida ekoi chathok chasin tawbada apanba lehendanaba India government athuba matamda onagadabani haiba amasung Manipur se sahi kayadagi leminaglaba kanglu furup singa sigi nungsi sanaba singa se thadatnaba thugainaba India government honaroidabani ingna bonabada ekoi punbagi kholaw lawminaba changi haiba konjel asipuba kholaw asipuba dumlaba khongchat asi mayam hubna ekoi chanminaduna India gi dumlaba lengakta sapu saitheng ama piba dum kholaw ama oinabgi damakta maruina tongan ba sinphamda leibiriba furup cha khudingmangna kanglu furup khudingmangna India government ulaiba policy sigi mayokta ekoi punna leminabagi sigi lumira oiminaduna ekoi khongchat asi mapung phana chanminasi haiba wafam sima ina Cocomi gi maikai diga hanba thamjege